ꯅꯨꯡꯁꯤꯕ ꯆꯣꯏ ꯆꯥꯡ ꯇꯧꯗꯨꯅ ꯀꯅꯥꯅ ꯍꯦꯜꯂꯤ ꯀꯅꯥꯅ ꯇꯥꯏ ꯍꯥꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯂꯒꯅ ꯀꯝꯗꯧꯕ? ꯆꯥꯡ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯅꯕꯗ ꯃꯥꯟꯅꯅ ꯂꯩꯔꯝꯂꯕꯗꯤ ꯃꯐꯩ, ꯑꯗꯨꯕꯨ ꯑꯃꯅ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯂꯩꯔꯝꯂꯕꯗꯤ ꯋꯥꯔꯧ ꯆꯥꯎꯕ ꯊꯃꯣꯏꯅꯗꯤ ꯑꯗꯨꯃꯛ ꯋꯥꯔꯧꯈꯤꯕ ꯇꯥꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯄꯣꯠꯁꯛ ꯑꯅꯤ ꯆꯥꯡꯗꯝꯅꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯊꯕꯛꯅꯤ꯫ ꯁꯅꯥꯖꯥꯎꯕ ꯃꯥꯅ ꯈꯨꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯇꯝꯂꯝꯂꯕ ꯃꯇꯨꯡꯗ ꯎꯈꯤꯗ꯭ꯔꯤ, ꯅꯣꯡꯃꯇꯁꯨ ꯂꯦꯞꯂꯗ꯭ꯔꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ꯫ ꯑꯚꯤꯖꯤꯠꯇꯁꯨ ꯅꯣꯡꯃꯇ ꯑꯁꯤꯃ ꯍꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯚꯤꯖꯤꯠꯁꯨ ꯊꯕꯛ ꯆꯤꯟꯕꯅ ꯑꯣꯏꯔꯝꯅꯤ ꯈꯟꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯆꯥꯅꯨꯄꯥ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯗꯨꯅ ꯃꯥꯂꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯕꯤꯅꯥꯅ꯫ "ꯑꯩꯃ, ꯁꯅꯥ, ꯏꯊꯥ ꯊꯥꯖꯗꯅ ꯍꯦꯛꯇ ꯂꯥꯛꯑꯦꯅ." "ꯍꯣꯏ ꯏꯃꯧꯁꯦ, ꯎꯅꯅꯤꯡꯃꯟꯗꯅꯅꯦ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯀꯥꯈꯠꯄꯤꯔꯛꯑꯣ ꯀꯥꯈꯠꯄꯤꯔꯛꯑꯣ, ꯁꯣꯝꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ." ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ, "ꯃꯥꯂꯌꯥ, ꯍꯩ ꯃꯥꯂꯌꯥ, ꯇꯥꯕ꯭ꯔꯣꯅꯦꯍꯦ ꯅꯪꯕꯣ? ꯅꯪ ꯎꯅꯕ ꯃꯤ ꯂꯥꯛꯏꯅꯦꯍꯦ." ꯃꯥꯂꯌꯥꯁꯨ ꯊꯣꯛꯂꯛꯇꯨꯅ, "ꯏꯅꯦ, ꯀꯩ ꯂꯩꯔꯒꯦ?" "ꯏꯆꯥꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯎꯅꯒꯦꯅ ꯂꯥꯛꯏꯅꯤꯅꯦꯍꯦ." "ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯣ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯏꯅꯦ." ꯃꯥꯂꯌꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯁꯅꯥ ꯕꯤꯅꯥꯗ ꯌꯦꯡꯂꯒ, "ꯏꯅꯝꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯕꯨ..." "ꯁꯅꯥ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯉꯥꯡꯒꯤꯁꯨꯅꯦ ꯋꯥ ꯑꯃꯗꯤ ꯇꯥꯈꯤꯁꯤ, ꯇꯥꯍꯥꯈꯤꯒꯨꯝꯁꯤꯅꯦ ꯅꯪꯕꯣ." "ꯑꯩꯒꯤ ꯏꯆꯥꯒꯤꯗꯤ ꯌꯥꯗꯅ ꯂꯩꯔꯕꯅꯤ ꯀꯩꯅꯣ ꯏꯅꯝꯕꯦꯝꯃ." "ꯁꯅꯥ, ꯏꯆꯥ ꯅꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯠꯇ ꯅꯠꯅꯗ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏꯗ ꯑꯋꯥꯠ ꯑꯄꯥ ꯑꯄꯥꯝ ꯄꯥꯝꯗ ꯇꯥꯟꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯄꯪꯁꯥꯗ ꯁꯥꯒꯠꯄꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯃꯨꯛꯇꯪ ꯎꯅꯍꯟꯁꯤ꯫ ꯌꯥꯕꯨ ꯌꯥꯔꯕꯗꯤꯅꯦ, ꯑꯩꯒꯤꯗꯤ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅꯤ, ꯃꯁꯥ ꯃꯁꯥꯒꯤꯁꯨ ꯋꯥꯈꯜ ꯐꯤꯔꯦꯞ ꯑꯃꯃꯝꯗꯤ ꯂꯩꯔꯝꯒꯅꯤꯅꯦ ꯅꯪꯕꯣ." "ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯏꯅꯝꯕꯦꯝꯃ, ꯎꯅꯍꯜꯂꯒ ꯂꯣꯏꯔꯦꯗꯅ ꯀꯩꯅꯣ? ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃꯗ ꯅꯈꯣꯏꯗꯔ ꯑꯩꯈꯣꯏꯗꯔ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯕ ꯍꯥꯏꯗꯨꯅꯤ." ꯃꯥꯂꯌꯥꯁꯨ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ, "ꯏꯅꯦ, ꯆꯥ ꯊꯛꯁꯤ." "ꯏꯃꯥ, ꯆꯥ." "ꯁꯦ, ꯁꯤꯅꯅꯦ ꯅꯅꯥꯎꯅꯨꯄꯤꯒ ꯅꯪꯒ ꯆꯥꯃꯤꯟꯅꯔꯣ. ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯀꯣ. ꯂꯧꯁꯤꯜꯂꯣ ꯂꯧꯁꯤꯜꯂꯣ, ꯅꯦꯟꯁꯤꯒ ꯆꯥꯃꯤꯟꯅꯔꯨꯔꯣ ꯆꯠꯂꯣ." ꯃꯥꯂꯌꯥꯁꯨ ꯆꯪꯈ꯭ꯔꯦ꯫ ꯕꯤꯅꯥꯒ ꯁꯅꯥꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯗꯨꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ꯫ ꯁꯅꯥꯅ ꯍꯜꯂꯛꯄꯗ ꯂꯩꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯃꯅ, "ꯍꯩꯃ, ꯁꯅꯥ, ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯅꯨꯡꯊꯤꯜ ꯄꯨꯕꯧꯁꯤꯗ?" "ꯍꯣ ꯂꯩꯃ, ꯏꯆꯥ ꯅꯨꯄꯥꯁꯤ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯌꯦꯡꯉꯨꯕꯅꯤ." "ꯐꯩ, ꯃꯁꯥꯁꯨ ꯃꯇꯤꯛ ꯆꯥꯖꯔꯕꯅꯤꯅ. ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯗꯥꯏꯗꯩꯅꯣ? ꯀꯔꯤ ꯇꯧꯔꯤꯕ?" "ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤ ꯃꯥꯂꯌꯥ ꯀꯧꯏ, ꯋꯥꯡꯈꯩꯗꯩꯅꯤ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯅꯥꯗꯨ ꯅꯥꯀꯣꯏꯅꯕ ꯈꯣꯟꯊꯣꯛꯇ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯗꯤ ꯊꯕꯛ ꯇꯧꯕ ꯏꯃꯧꯒ ꯄꯥꯝꯖꯗꯦꯗ." "ꯀꯩꯒꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ?" "ꯊꯕꯛ ꯇꯧꯕꯤ ꯏꯃꯧ ꯂꯥꯛꯑꯦꯅ ꯀꯩꯗꯧꯅꯅꯤ? ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯄꯩꯁా ꯊꯣꯛꯆꯔꯕꯅꯤꯅ ꯉꯥꯡꯅ ꯁꯛꯅꯕꯗꯤ ꯈꯔ ꯋꯥꯔꯅꯤ, ꯃꯉꯛ ꯑꯃꯗꯤꯅꯦ ꯑꯗꯨꯝ ꯏꯍꯥꯏꯗ ꯍꯥꯏꯒꯠꯂꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯆꯥꯕꯕꯨ ꯀꯩꯅꯣ? ꯏꯆꯥ ꯅꯨꯄꯥꯅ ꯊꯣꯛꯂꯤꯕꯁꯤꯅ ꯏꯀꯣꯝ ꯀꯣꯝꯅ ꯀꯣꯟꯅꯩ꯫ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯤ, ꯃꯤꯌꯥꯝ ꯇꯤꯟꯅꯕꯤꯅ ꯏꯃꯧ ꯑꯣꯏꯔꯒ ꯌꯨꯝ ꯀꯥꯏꯅꯕꯅꯤ." ꯂꯩꯃꯁꯨ ꯍꯩꯅꯤꯡꯗꯅ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯈꯨꯝꯂꯛꯏ, "ꯍꯩꯃ, ꯋꯥꯈꯜꯁꯤꯗꯤ ꯋꯥꯡꯉꯦꯕꯨ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ ꯋꯥꯡꯗꯦꯕꯨ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ꯫ ꯑꯩꯗꯤꯅꯦ ꯏꯆꯥ ꯅꯨꯄꯤꯁꯨ ꯊꯕꯛ ꯇꯧꯍꯟꯅꯤ, ꯏꯆా ꯅꯨꯄꯥꯁꯨ ꯇꯧꯍꯟꯅꯤ, ꯏꯃꯧꯁꯨ ꯊꯕꯛ ꯇꯧꯕꯤ ꯊꯤꯅꯤ꯫ ꯄꯩꯁꯥꯒꯤ ꯃꯒꯨꯟꯁꯤꯅ ꯑꯁꯨꯛ ꯋꯥꯡꯂꯕ ꯃꯇꯝꯁꯤꯗ ꯃꯁꯥ ꯃꯁꯥꯒꯤ ꯄꯩꯁꯥ ꯊꯣꯛꯆꯕ ꯍꯥꯏꯕꯁꯤꯃꯨꯛ ꯐꯕꯁꯦ ꯂꯩꯇ꯭ꯔꯦꯀꯣ." "ꯂꯩꯃ, ꯑꯩꯗꯤ ꯆꯪꯉꯅꯤ, ꯅꯪ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯍꯧꯈꯤꯗ꯭ꯔꯥ?" ꯂꯩꯃ ꯈꯨꯝꯂꯝꯗꯦ꯫ ꯏꯃꯨꯡꯗ ꯈꯣꯡꯊꯥꯡ ꯁꯥꯍꯨꯝ ꯀꯟꯅ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯁ꯭ꯌꯥꯝꯅ, "ꯍꯩ ꯃꯃꯥ, ꯀꯩꯗꯧꯔꯦ?" "ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯏꯝꯐꯥꯜꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯕ, ꯋꯥꯈꯜꯅꯅꯦ ꯂꯣꯛꯊ꯭ꯔꯥꯎ ꯆꯦꯟꯕ ꯃꯤ ꯌꯥꯝꯅ ꯂꯩꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ." "ꯏꯍꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯅꯦ?" "ꯍꯣ, ꯑꯩꯈꯣꯏꯒ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯁꯅꯥ ꯑꯁꯤ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯩꯗꯤꯅꯦ ꯊꯕꯛ ꯇꯧꯕꯤ ꯏꯃꯧ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ." "ꯏꯍꯦ, ꯃꯤꯒꯤꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯆꯔꯤꯅꯤ ꯀꯩꯅꯣ,
ꯅꯪꯅ ꯑꯗꯨꯝ ꯇꯤꯡꯊꯣꯛꯅ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯣꯏ ꯄꯥꯎꯅ ꯈꯪꯗꯕ ꯋꯥ ꯌꯥꯝ ꯂꯩꯗ꯫ ꯏꯍꯦ, ꯑꯩꯅ ꯈꯪꯗꯕꯗꯨꯗꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣꯗꯅ? ꯍꯣ, ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯅꯆꯥꯅꯨꯄꯤꯗꯅꯦ, ꯅꯆꯥꯅꯨꯄꯤꯗ꯫ ꯏꯆꯥꯅ ꯊꯕꯛ ꯇꯧꯔꯒ ꯀꯩꯗꯧꯔꯕ? ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯒꯗꯕꯁꯨ ꯅꯠꯇꯕꯁꯤꯕꯣ꯫ ꯇꯣ ꯑꯗꯨꯗ ꯃꯣꯏ ꯄꯥꯎꯡꯗꯤꯅꯦ ꯑꯗꯨꯝ ꯕꯨꯗꯨ ꯆꯨꯗꯅ ꯂꯩꯕꯤꯔꯣꯀꯣ꯫ ꯂꯩꯃ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁ꯭ꯌꯥꯝ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯏꯃꯨꯡꯁꯦ ꯀꯨꯝꯍꯩꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤꯀꯣ꯫ ꯂꯩꯃ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯅ ꯌꯦꯡꯂꯤꯕ ꯇꯤꯚꯤꯗꯨ ꯃꯨꯠꯊꯠꯂꯛꯏ꯫ ꯍꯩꯃ, ꯏꯃꯥ ꯀꯩꯅꯣ? ꯅꯪꯉꯣꯟꯗ ꯑꯣꯛꯅꯔꯤꯕ ꯁꯤꯒꯤ ꯅꯨꯄꯥ, ꯁꯤꯒꯤ ꯕꯨꯠꯁꯦ ꯑꯃꯨꯛꯇ ꯀꯧꯊꯣꯛꯀꯣ꯫ ꯍꯩꯃ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯩ, ꯅꯨꯄꯥꯗꯣ ꯐꯅ ꯐꯕ ꯑꯣꯏꯁꯅꯨꯅꯦ, ꯃꯃꯥꯗꯣ ꯑꯐꯕ ꯁꯛꯇꯥ ꯇꯥꯗꯦꯅꯦꯍꯦ꯫ ꯑꯁ ꯏꯃꯥ, ꯌꯥꯝ ꯈꯪꯖꯤꯟ ꯎꯁꯤꯟꯕꯁꯨ ꯐꯠꯇꯕꯅꯤꯀꯣ꯫ ꯅꯪꯁꯨ ꯅꯨꯡꯁꯤꯕꯗ ꯅꯃꯤꯠꯇꯣ ꯇꯥꯡꯉꯦꯅꯦ ꯍꯥ꯫ ꯑꯁ ꯏꯃꯥ, ꯐꯥꯕꯨꯡ ꯇꯥꯅꯤꯕ? ꯇꯥꯒꯗꯕ ꯂꯩꯔꯨꯔꯕ ꯋꯥꯁꯤꯗꯤꯅꯦ ꯇꯥꯅꯤꯡ ꯇꯥꯁꯅꯨ꯫ ꯈꯨꯁꯤ ꯈꯣꯝꯂꯝꯗ ꯑꯗꯨꯃꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯅ ꯉꯍꯥꯟ ꯃꯈꯩꯗꯤꯅꯦ ꯑꯩꯗꯤ ꯌꯥꯔꯝꯃꯤꯗꯅ, ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ, ꯂꯝꯒ ꯍꯦꯟ ꯂꯥꯛꯀꯅꯨ꯫ ꯆꯨꯝꯃꯤ, ꯃꯃꯥ ꯑꯣꯏꯕꯤ ꯑꯅꯤꯒꯤ ꯋꯥꯈꯜ ꯑꯅꯤꯃꯛ ꯑꯃꯠꯇ ꯂꯥꯟꯕꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ꯫ ꯂꯩꯃꯅ ꯃꯆꯥꯕꯨ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯄꯥꯝꯂꯤꯕꯒꯤ ꯃꯔꯝꯁꯨ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯅꯤ꯫ ꯁꯅꯥꯅꯁꯨ ꯃꯃꯧ ꯊꯕꯛ ꯇꯧꯕꯤ ꯄꯥꯝꯗꯕꯁꯨ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯥꯜꯗꯤ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯈꯠꯂꯛꯄ ꯀꯧꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯇꯥꯡꯖꯐꯝ ꯂꯧꯗꯨꯅ ꯃꯣꯠꯁꯤꯜꯂꯛꯂꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯈꯜꯂꯨꯕꯗ ꯑꯋꯥꯕꯃꯗꯤ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯐꯅꯌꯥꯝꯗꯤ ꯍꯧꯖꯤꯜꯂꯛꯂꯦ꯫ ꯃꯃꯥꯒꯤ ꯌꯥꯅꯗꯕꯅ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯑꯣꯏꯅ ꯊꯝꯈ꯭ꯔꯕ ꯑꯚꯤꯖꯤꯠ ꯑꯃꯗꯤ ꯈꯨꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯨ ꯇꯣꯔꯕꯥꯟ ꯋꯥꯡꯃꯗ ꯂꯩꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯚꯤꯖꯤꯠ ꯑꯃꯗꯤ ꯈꯨꯁꯤꯗꯨ ꯌꯥꯅꯗꯕ ꯃꯥꯏꯀꯩ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯖꯤꯛ ꯊꯩꯗꯨꯅ ꯃꯐꯝ ꯑꯃꯗ ꯎꯅꯕ ꯂꯥꯛꯏ꯫ ꯑꯚꯤꯖꯤꯠ, ꯏꯕꯥꯅꯤꯒꯤ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡꯁꯦ ꯀꯩꯅꯣ? ꯊꯥꯡꯗꯨꯅ ꯂꯥꯛꯏꯕꯁꯤ ꯑꯁꯤ ꯌꯧꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯒꯤ ꯇꯨꯡꯍꯟꯗꯨꯅ ꯆꯠꯀꯅꯤ? ꯑꯣꯏꯔꯛꯀꯗꯕ ꯃꯑꯣꯡ ꯃꯌꯥꯝꯁꯤꯗꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ꯫ ꯑꯩꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄꯤꯕ ꯉꯝꯒꯅꯤ? ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯄꯣꯛ ꯑꯁꯤꯃ ꯅꯪꯒꯤꯗꯃꯛꯇ ꯅꯃꯥꯡ ꯊꯥꯅ ꯂꯦꯞꯄꯕꯁꯨ ꯆꯣꯛꯊꯕ ꯂꯩꯔꯣꯏ꯫ ꯅꯪꯗꯤ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄ ꯅꯠꯇꯅ ꯑꯩꯒꯤ ꯐꯝꯗ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯄꯥꯝꯕꯩ ꯑꯇꯣꯞꯄ ꯂꯩꯔꯝꯃꯗꯤ ꯂꯦꯞꯄꯣꯏꯗ꯭ꯔꯣ? ꯅꯪꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯊꯤꯅꯕ ꯇꯥꯟꯖꯥ ꯄꯤꯁꯨ ꯄꯤꯔꯝꯗꯅ꯫ ꯑꯚꯤꯖꯤꯠꯇꯨ ꯂꯥꯡꯇꯛꯅꯅ ꯈꯨꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯈꯨꯁꯤ ꯑꯚꯤꯖꯤꯠꯇ ꯃꯤꯠꯆꯤ ꯑꯃ ꯐꯠ ꯈꯠꯆꯤꯜꯂꯛꯏ꯫ ꯑꯚꯤꯖꯤꯠꯁꯨ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯅꯈꯣꯏ ꯏꯃꯥ ꯂꯥꯛꯑꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯔꯝꯃꯤꯕ? ꯅꯨꯃꯤꯠꯇꯨ ꯈꯨꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯆꯠꯇꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇꯨ ꯁꯅꯥ ꯂꯥꯛꯏ꯫ ꯈꯨꯁꯤꯅ, ꯃꯥꯕꯣꯛ ꯀꯩ ꯂꯩꯒꯦ? ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯗꯤ? ꯅꯃꯥꯕꯣꯛꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯅꯦ꯫ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯗꯤ ꯅꯤꯡꯉꯣꯜꯅꯅꯦ ꯃꯄꯥꯝ ꯅꯛꯅ ꯃꯌꯨꯝ ꯅꯛꯅ ꯄꯥꯟꯕꯁꯦ ꯄꯥꯝꯖꯈꯤꯗ꯭ꯔꯦ꯫ ꯅꯪꯁꯨ ꯃꯄꯥꯟ ꯊꯣꯛꯂꯤꯕꯤꯅꯤ꯫ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯦ꯫ ꯂꯩꯀꯥꯏ ꯃꯁꯦꯜ ꯂꯧꯅꯕ ꯀꯥꯏꯁꯦ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯆꯠꯅꯗ꯭ꯔꯦꯗꯣ꯫ ꯅꯪꯒ ꯏꯆꯥꯒ ꯌꯦꯡꯅꯕꯗꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯅꯣꯞꯄꯤꯗ꯫ ꯑꯗꯨꯅꯅꯦ ꯅꯪꯅ ꯅꯁꯥꯅ ꯈꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯒꯤ ꯂꯥꯞꯊꯣꯛꯀꯣ꯫ ꯏꯃꯥꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ, ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯏꯕꯨꯡꯉꯣꯒꯤꯗꯤ ꯑꯩꯅ ꯍꯥꯏꯅꯔꯨꯗꯅ ꯅꯨꯄꯤ ꯑꯃ ꯂꯩꯖꯔꯦ꯫ ꯅꯪꯅꯁꯨ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯅꯕ ꯈꯔ ꯊꯦꯝꯃꯨ꯫ ꯅꯪꯁꯨ ꯅꯁꯥꯒ ꯆꯥꯟꯅꯕ ꯑꯃ ꯊꯤꯌꯨ꯫ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯥꯕꯣꯛꯅ ꯅꯪꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯒꯨꯝ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯗꯤ ꯉꯝꯒꯅꯤ, ꯃꯍꯧꯁꯥꯅꯁꯨ ꯅꯨꯡꯁꯤꯔꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯏꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯤꯅꯦ ꯑꯩꯅ ꯄꯥꯝꯗꯦ꯫ ꯃꯔꯝ ꯌꯥꯝ ꯂꯩꯈ꯭ꯔꯦ, ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯣꯏꯅ ꯍꯥꯏꯕꯗꯣ ꯄꯥꯝꯗꯦ꯫ ꯃꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ꯫ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯃꯥꯕꯣꯛ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯈꯨꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯄꯤꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯁꯤ ꯑꯚꯤꯖꯤꯠꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯛꯁꯤꯟꯅꯕꯅ ꯃꯁꯔꯨ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯑꯣꯏꯗ ꯇꯥꯔꯒ ꯌꯦꯠꯇ ꯑꯗꯨꯝ ꯊꯥꯗꯣꯛ꯫
Imana yadrasu aina yarisidi. Imaga nanga leiminagadaba matamdagi nanga aiga leiminagadaba matamna hena sangdoiniko. As yareba kainum haibaga phagi hekta tathore. Asi haiduna kusi tapna Abhijit ki khusa singdu chetna paisinduna hairei. Aina hairakadaba wafamsida nang naibu lamakhangda hondokpiramlabadi aina nangbu nungsiriba pamjaribase punsigi luraba tanpamda nangbu hondokmge haina tawba nate. Abhijit nang aigi anauba punsi ama horase. Kusi nangi aigi khakta nattaba aikhoi anidagi ahum haibagi manglanda. Ah, kaino Kusi kaino nangna haisibo? Mani asengbani ai mama oigadore Abhijit. Adudi ngasima kayam kuina ibu tongan tongana thamkige haibano. Abhijit panthada Kusiga moibani sanajawba khoida lakli. Abhijit na sanajawbo tabro. Sanajawbagi mapabung Rajen thoklei. Sanajawbudi thawaktagi halaktrine nate noibu isasa nakhoi gisi chelaiba haiduro. Abhijit ikaina makuktu lukhamdada hotli. Rajena chango ai ibungo kaugi ko noina cheline na taurise nungthil bobob sidabu. Rajen asi hairaduna masanupabu kauri. Sanajawba supanthade hekta taha chelei. Abhijit sanajawba madi Kusi makhoigi marakta kai thoki haiba khangba nate. Kusi di sanajawba bada masado ihai hainingde. Sanajawbana chango kaino adwai sum lepadoiro pabungnaga chango haidrabo. Sanajawba aikhoigi se phibom khara luri kaidorage haise. Abhijit na sengba haige haina tawbada Kusi na pharei. Kaisu tawrise Sanajawbada haibabu kaino ibani ge sengba phibam se khangdana mana kamaina mating pangane. Kusi tapna hairei. Akupa maral haidraso ibani chele sikha khayo yam koi thok sangdungna hairano. Mikup tu dadi Abhijit Kusi gwa taramdre Sanajawba bu nakalamada singthoktuna. Sanajawba ibani se ngasidi upai ma thiduna hingsima lendaba yadabani. Sanajawba noklaga lelani kaidorage nangbo. Abhijit maithongda tariba mamidu hongdana hairei. Kusigi phibam jade aisibu ansingi yanadaba marakta ibani su wakal phathaba ngamautre. Mana kuina yumduda leiba haibase mage afaba oirare. Aduna ngasi ibani Sanajawba adu nang sigi wafamse kanagumba amadadadi haidokpiganu. Masanasu nang phawba haidokuna haibani. Adubu nangna aikhoigi mateng pangbada hena lainaba haidana aina hairabani. Abhijit ludori tawrise phari yengasi aisu ai angamba thakta mateng panglagi changasi law swaide sum lebase phajadre. Kusi changasi law. Abhijit chango ko. Asamna nungthil talak aduda Abhijit amadi Kusi Sanajawbagi yumda leiri. Masane school dagi halakpa matam yorodu phawba halaktaba dudadi leima pakhatna. Moi school dara kaino phone amutadi tawba. Hai mama nasa nupido angang masa natreni he lambi chinba haiba amasu leibani ko. Aigi mihulse ngasidine ngahan khaiga manadaba mawngda chongi ko. Kaino mai soi dogo mali. Mama nungai khidre da ko nangse ngan badane leirak machin phawbadang yenghalu cholo ho tu chen sakre ngan bado ngan ba muk thadrasu mapa nang satpadi kyam kairege pungse manga hele harwani manga henjila adine chelamani kari chen bhaiba is chen baga yaroida. Asi haina sauna thongalomda thokiduna sitliba nungsit adudagi hena yangna Sanagi mangolda leplari. Sana tabro Sana. Sana imungdagi thoklakduna leima kaidore nate isanupido puthoro kainoda praprablaga nasanupi puthoro obo ai loina khanglabani puthoro hera leima mathong maram khangdaba wagadi nga kanuda
ꯅꯆꯥ ꯅꯨꯄꯥꯗ ꯐꯣꯟ ꯇꯧ ꯄꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯂꯩꯃꯒꯤ ꯋꯥꯗꯨꯗ ꯁꯅꯥ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯕꯤꯖꯤꯠꯇ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯄꯥꯏꯔꯛꯏꯔꯣꯏꯅꯦ ꯃꯤ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯅꯤ ꯅꯆꯥꯗꯣ ꯀꯪꯈꯠꯀꯅꯨꯅꯦꯍꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯏꯁ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯗꯣꯏꯅꯣ ꯄꯥꯝꯖꯗꯦ ꯄꯥꯝꯖꯗꯦ ꯆꯥꯎꯊꯣꯛꯅꯁꯨ ꯍꯥꯏꯔꯤ ꯑꯩꯅꯅꯦ ꯄꯥꯝꯖꯗꯦꯀꯣ ꯂꯩꯀꯥꯏ ꯄꯨꯟꯕ ꯌꯨꯝꯂꯣꯟꯅꯕ ꯅꯨꯄꯤꯅꯒꯅꯦ ꯏꯃꯧ ꯑꯣꯏꯕ ꯀꯥꯏꯅ ꯌꯥꯝ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤꯗ ꯍꯥꯏꯌꯣ ꯅꯪꯒꯤ ꯅꯆꯥꯗꯨꯒ ꯌꯦꯡꯅꯕꯗꯗꯤ ꯑꯩꯒꯤ ꯏꯆꯥꯅꯅꯦ ꯑꯥꯗ ꯅꯪꯒꯤ ꯅꯆꯥꯗꯨꯅꯅꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜ ꯁꯝꯅꯥ ꯑꯃ ꯐꯥꯎꯕ ꯌꯧꯕ ꯉꯝꯕ ꯅꯠꯇꯦ ꯇꯧ ꯇꯧ ꯅꯪꯁꯨꯅꯦ ꯅꯆꯥꯅꯨꯄꯤꯗꯨꯗ ꯐꯣꯟ ꯇꯧꯋꯣ ꯍꯣ ꯄꯥꯏꯔꯔꯣꯏꯌꯦ ꯍꯧꯖꯤꯛꯇꯤ ꯄꯥꯏꯔꯔꯣꯏ ꯉꯁꯥꯏꯗꯒꯤꯅꯦ ꯇꯧꯔꯤꯕꯁꯦ ꯁꯅꯥꯗꯣ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯕꯕꯨ ꯎꯁꯤꯠꯇꯕ ꯁꯅꯥ ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯖꯥꯎꯕꯗ ꯐꯣꯟ ꯇꯧꯏ ꯁꯅꯥꯖꯥꯎꯕꯁꯨ ꯊꯤꯟꯊꯗꯅ ꯄꯥꯏꯈꯠꯂꯤ ꯏꯕꯨꯡꯉꯣꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯏꯃꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯪꯂꯤꯕꯁꯤꯗ ꯈꯨꯝꯃꯨ ꯂꯩꯇꯦ ꯍꯥꯏꯗꯣ ꯈꯨꯝꯃꯛꯑꯣ ꯅꯪꯁꯨꯅꯦ ꯏꯃꯥꯗ ꯑꯣꯏꯗꯕ ꯉꯥꯡꯂꯕ ꯁꯅꯥꯖꯥꯎꯕ ꯁꯅꯥꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯪꯈꯨꯝ ꯈꯨꯝꯂꯛꯏ ꯂꯩ ꯑꯩꯈꯣꯏꯗ ꯂꯩ ꯁꯅꯥ ꯃꯈꯥ ꯇꯥꯕ ꯋꯥ ꯍꯥꯏꯗꯅ ꯐꯣꯟꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝ ꯈꯪꯉꯦ ꯆꯠꯂꯁꯤ ꯂꯥꯛ ꯂꯩꯃ ꯈꯨꯝꯗꯦ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯧꯏ ꯍꯜꯂꯣ ꯃꯣꯏ ꯄꯥꯎꯉꯣ ꯒꯥꯔꯤꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯉꯥꯡ ꯂꯧꯕ ꯆꯠꯂꯨꯁꯤ ꯁ꯭ꯌꯥꯝ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯒꯥꯔꯤꯗꯣ ꯑꯗꯨꯃꯛ ꯊꯧꯗꯣꯔꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯅꯥꯖꯥꯎꯕ ꯈꯣꯏꯗ ꯂꯥꯛꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯦꯡꯕꯗꯤ ꯅꯠꯇ꯭ꯔꯤ ꯃꯈꯣꯏꯅ ꯌꯧꯔꯛꯄꯗ ꯄꯨꯡ 6:30 ꯇꯥꯒꯗꯧꯔꯕꯅꯤ ꯁꯅꯥꯅ ꯁꯅꯥꯖꯥꯎꯕ ꯇꯥꯕ꯭ꯔꯣ ꯍꯣ ꯁꯅꯥꯖꯥꯎꯕ ꯊꯣꯡ ꯍꯥꯡꯉꯨꯅꯦꯍꯦ ꯁꯅꯥꯖꯥꯎꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯂꯔꯦ ꯁꯅꯥ ꯇꯍꯥꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯁꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯁꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯡꯅ ꯊꯥꯈꯤꯕꯗꯨ ꯈꯪꯍꯧꯗꯦ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯑꯩꯅ ꯏꯆꯥꯅꯤ ꯈꯟꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯍꯥꯏꯔꯒ ꯅꯪꯅ ꯑꯇꯝꯅꯅ ꯁꯤꯡꯅꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯉꯔꯥꯡꯒꯤ ꯈꯅꯪꯒꯨꯝꯕꯅꯁꯨ ꯂꯩꯃꯁꯨ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯁꯅꯥ ꯋꯥꯔꯛꯀꯦ ꯍꯥꯏꯔꯕꯁꯨ ꯅꯆꯥꯁꯦ ꯋꯥꯔꯛꯎ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯗ ꯈꯨꯠ ꯊꯥꯕ ꯅꯠꯇꯤꯛꯂꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯥꯏꯗꯦꯅꯦ ꯏꯕꯦꯝꯃ ꯂꯥꯏꯗꯦ ꯅꯆꯥꯁꯦ ꯂꯥꯏꯗꯦꯀꯣ ꯅꯨꯄꯤꯅ ꯍꯧꯗꯅ ꯅꯨꯄꯥꯅ ꯊꯨꯕ ꯍꯥꯏꯕꯁꯦ ꯍꯧꯅꯗꯦ ꯅꯨꯄꯥꯅ ꯊꯥꯛꯄ ꯂꯥꯡꯗꯅꯦ ꯅꯨꯄꯤꯁꯨ ꯑꯗꯨꯃꯛ ꯊꯨꯏ ꯅꯪꯒꯤ ꯅꯆꯥꯁꯤꯗꯤ ꯑꯄꯪꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯡꯗ ꯊꯨꯒꯗꯧꯔꯤꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯑꯄꯪꯕ ꯑꯉꯥꯡꯂꯣ ꯄꯤꯛꯇꯤ ꯄꯤꯛꯂꯤꯕ ꯁꯪꯒꯣꯝ ꯊꯛꯂꯤꯕ ꯑꯉꯥꯡ ꯂꯥꯏꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯡꯗ ꯀꯔꯤꯒꯤ ꯊꯨꯒꯗꯧꯔꯤꯕꯅꯣ ꯁꯅꯥ ꯈꯨꯝꯐꯝ ꯈꯪꯗ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯆꯠꯁꯤ ꯂꯥꯛ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯛꯏ ꯏꯇꯩꯕꯦꯝꯃ ꯋꯥꯐꯝ ꯑꯃꯈꯛꯇ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯥ ꯌꯥꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯤꯗ ꯁ꯭ꯌꯥꯝ ꯑꯩꯗꯤ ꯃꯗꯨ ꯉꯝꯃꯣꯏ ꯑꯩꯅ ꯄꯥꯝꯖꯗꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯌꯨꯝ ꯀꯔꯝꯅ ꯀꯥꯏꯈꯤ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯉꯣꯜꯅ ꯌꯨꯝꯒꯥꯏꯕꯤ ꯑꯣꯏꯔꯛꯄꯗꯒꯤꯅꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯂꯩꯀꯥꯏ ꯃꯁꯦꯜ ꯂꯧꯅꯕ ꯑꯗꯨꯁꯨ ꯌꯨꯝꯂꯣꯟꯅꯕ ꯃꯁꯦ ꯅꯨꯡꯒꯤ ꯖꯨꯛꯀꯤ ꯃꯇꯝꯗ ꯂꯩꯔꯤꯉꯩꯒꯤ ꯆꯠꯅꯕꯤꯅꯤ ꯍꯧꯖꯤꯛꯇꯤ ꯆꯠꯅꯗ꯭ꯔꯦꯅꯦ ꯅꯣꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯁꯨ ꯀꯩꯁꯨ ꯈꯪꯗꯕ ꯂꯋꯥꯏ ꯂꯧꯊ꯭ꯔꯥꯎꯗꯤ ꯅꯠꯇꯦꯗꯅ ꯏꯝꯐꯥꯜ ꯑꯗꯨꯕꯨꯅꯦ ꯏꯝꯐꯥꯜ ꯃꯌꯣꯟ ꯁꯤꯡꯖꯃꯩꯗ ꯑꯩꯅꯦ ꯏꯀꯥꯏꯖꯩꯀꯣ ꯃꯔꯛ ꯊꯠꯅ ꯁꯅꯥꯖꯥꯎꯕꯒꯤ ꯃꯄꯥ ꯔꯥꯖꯦꯟꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯅꯪꯅ ꯁꯥꯎꯔꯤꯕꯁꯤꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯋꯥ ꯇꯥꯈꯤꯁꯤꯅꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥ ꯇꯥꯕ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯃꯣꯏꯒꯤ ꯋꯥꯔꯦꯞꯇꯣ ꯃꯗꯨ ꯑꯩꯅ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯑꯁꯣꯏꯕꯁꯦ ꯁꯦꯝꯗꯣꯛꯄ ꯌꯥꯔꯤ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯍꯧꯖꯤꯛ ꯑꯍꯤꯡ ꯂꯦꯟꯕ ꯅꯠꯇꯦ ꯄꯨꯡꯁꯨ ꯀꯥ ꯍꯦꯟꯅ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯂꯣꯏꯅ ꯌꯥꯕꯅꯤ ꯁꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯛꯏ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯁꯅꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯈꯨꯁꯤꯗꯨ ꯍꯧꯖꯤꯛꯇꯗ ꯀꯞꯂꯛꯂꯤ ꯃꯥꯕꯣ ꯑꯗꯨꯅꯗꯤ ꯇꯧꯕꯤꯅꯣ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯑꯗꯨꯕꯨ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯃꯗꯤ ꯍꯟꯗꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯅꯨ 이마나 하이바 쿠딩 먹다우사게 아두고 아비스티 아이기 팜다 비비요 아이기 분시세 마가 힘이나사게 야너는 이 뭐네 마세야 하이 타도운 해 꼴라까노 콩세 타도운 해 이코이 짰긴 해 마바 아두나 더비가노 아이기 수카직다디 칸비요
ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯃꯥꯕꯣꯛꯅ ꯃꯥꯕꯨ ꯄꯨꯈ꯭ꯔꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯃꯥꯕꯣꯛ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯃꯥꯕꯣꯛ ꯃꯗꯣ ꯅꯁꯥꯅ ꯍꯥꯟꯅ ꯈꯪꯖꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯅꯥ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕ ꯈꯨꯁꯤꯕꯨ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯔꯛꯏ ꯑꯌꯣꯃ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯎꯞꯁꯤꯟꯗꯨꯅ ꯁꯥꯏꯠ ꯇꯦꯕꯜ ꯑꯣꯏꯅ ꯊꯥꯔꯤꯕ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯌꯦꯛꯁꯤꯜꯂꯤ ꯂꯩ ꯃꯁꯨ ꯁ꯭ꯌꯥꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯏ 이베마 이베마 아비지수 마마다 온신두나 이마부 ngꯥꯎꯔꯕꯣ ꯈꯨꯁꯤ ꯃꯄꯤ ꯁꯤꯟꯊꯅ ꯑꯕꯤꯖꯤꯠꯇ ꯌꯦꯡꯂꯛꯏ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯒꯤ ꯃꯤꯠꯌꯦꯡꯅꯤ ꯑꯕꯤꯖꯤꯠꯁꯨ ꯈꯨꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ ꯂꯩꯃ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯅꯅꯦ ꯍꯥꯟꯅ ꯂꯨꯍꯣꯡꯒꯅꯤ ꯅꯪꯃꯛꯅ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯍꯣꯡꯉꯨ ꯍꯣꯡꯉꯨ ꯋꯥꯍꯩꯗꯨꯅꯅꯦ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕ ꯁꯛꯈꯤꯕ꯭ꯔꯥ ꯍꯥꯏꯁꯨ ꯈꯪꯕ ꯅꯠꯇꯦꯗ ꯁꯅꯥ ꯃꯤ ꯎꯁꯤꯠꯇꯅ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯕꯤꯖꯤꯠꯄꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯕꯤꯖꯤꯠ ꯈꯣꯡꯊꯥꯡꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯗꯤ ꯈꯨꯁꯤꯗ ꯌꯦꯡꯂꯤ ꯈꯨꯁꯤ ꯍꯧꯖꯤꯛꯇꯗ ꯂꯩꯃꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯤ 이마 마는 이기다막다 레피니 하이브도 마시로 이마 이마 야우다나 감동나 힘가나 이마 아이고 뭐해 아이고 뭐해 이마 아이고 뭐해 ꯂꯩꯃ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯤ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯁꯤ ꯍꯩ ꯃꯃꯥ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯊꯦꯝꯅꯧ ꯇꯧꯗꯨꯅ ꯈꯨꯁꯤꯁꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ ꯁꯅꯥꯖꯥꯎꯕꯗꯣ ꯉꯁꯥꯏꯗꯒꯤ ꯈꯨꯁꯤꯅ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯂꯤ ꯃꯄꯤꯁꯨ ꯁꯤꯟꯊꯔꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕꯒꯨꯝ ꯁꯅꯥꯖꯥꯎꯕ ꯇꯞꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯑꯩ ꯃꯥꯕꯨ ꯂꯧꯁꯤꯜꯂꯒꯦ ꯂꯦꯞꯄꯤ ꯏꯄꯥꯒꯤ ꯁꯅꯥꯖꯥꯎꯕ ꯋꯥꯔꯦꯞꯇꯣ ꯈꯔ ꯊꯨꯝꯍꯜꯂꯤ ꯌꯦꯡꯈꯤꯁꯤꯃꯣ ꯏꯆꯥꯒꯤꯁꯨ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ